ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯅꯤ ꯔꯕꯤꯎꯜ ꯑꯋꯜꯒꯤ ꯇꯥꯡ 12ꯅꯤ ꯑꯃꯤꯅꯥꯅ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨ ꯃꯁꯛ ꯌꯥꯝꯅ ꯐꯖꯔꯝꯃꯤ, ꯊꯥ ꯐꯥꯎꯕ ꯃꯥꯒꯤ ꯃꯃꯥꯡꯗ ꯃꯝꯁꯜꯂꯝꯃꯤ꯫ ꯑꯃꯤꯅꯥꯅ ꯃꯥꯒꯤ ꯃꯀꯨꯕꯣꯛ ꯑꯕꯗꯨꯜ ꯃꯨꯠꯇꯂꯤꯕꯇ ꯅꯍꯥꯛꯀꯤ ꯅꯁꯨ ꯅꯨꯄꯥ ꯑꯁꯤ ꯂꯥꯛꯂꯒ ꯌꯦꯡꯂꯔꯣ ꯍꯥꯏꯗꯨꯅ ꯄꯥꯎ ꯊꯥꯔꯛꯂꯝꯃꯤ꯫ ꯑꯕꯗꯨꯜ ꯃꯨꯠꯇꯂꯤꯕꯅ ꯄꯥꯎ ꯑꯁꯤ ꯍꯦꯛ ꯐꯪꯕꯒ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯃꯁꯨ ꯅꯨꯄꯥ ꯑꯗꯨꯕꯨ ꯍꯦꯛ ꯎꯖꯕꯗ ꯃꯃꯥꯏ ꯉꯥꯟꯊꯣꯔꯛꯂꯝꯃꯤ, ꯃꯔꯝꯗꯤ ꯃꯁꯨ ꯑꯗꯨ ꯑꯕꯗꯨꯜꯂꯥꯍꯒꯤ ꯃꯆꯥ ꯑꯣꯏꯕꯅ꯫ ꯃꯍꯥꯛ ꯍꯔꯥꯎꯕꯅ ꯇꯧꯐꯝ ꯈꯪꯂꯝꯗꯦ, ꯑꯉꯥꯡ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯄꯝꯂꯝꯃꯤ, ꯊꯃꯣꯏꯗ ꯀꯣꯟꯁꯤꯜꯂꯝꯃꯤ, ꯃꯔꯥꯏꯕꯛꯇ ꯆꯨꯞꯂꯝꯃꯤ, ꯑꯗꯨꯒ ꯀꯥꯕꯥꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ, ꯇꯋꯥꯐ ꯇꯧꯔꯝꯃꯤ, ꯑꯗꯨꯒ ꯃꯁꯨ ꯑꯗꯨꯒꯤ ꯃꯃꯤꯡ ꯃꯨꯍꯝꯃꯗ ꯊꯣꯜꯂꯝꯃꯤ꯫ ꯃꯨꯍꯝꯃꯗꯀꯤ ꯋꯥꯍꯟꯊꯣꯛꯇꯤ ꯈꯨꯗꯤꯡꯃꯛꯇ ꯊꯥꯒꯠꯄꯗ ꯃꯇꯤꯛ ꯆꯥꯔꯕ, ꯈꯨꯗꯤꯡꯃꯛꯅ ꯄꯥꯝꯕ ꯑꯣꯏꯕ, ꯑꯗꯨꯒ ꯈꯨꯗꯤꯡꯃꯛꯅ ꯑꯐꯕꯅꯤ ꯍꯥꯏꯕ꯫ ꯄꯣꯛꯂꯕ ꯃꯇꯨꯡ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯃꯇꯨꯡꯗ ꯑꯀꯤꯀꯥ ꯇꯧꯔꯝꯃꯤ, ꯑꯗꯨꯒ ꯀꯨꯔꯦꯁꯄꯨ ꯕꯥꯔꯇꯣꯟ ꯇꯧꯔꯝꯃꯤ꯫ ꯆꯥꯛ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯛꯄ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯪꯂꯛꯂꯝꯃꯤ, ꯑꯕꯗꯨꯜ ꯃꯨꯠꯇꯂꯤꯕ, ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯅꯍꯥꯛꯅ ꯅꯁꯨ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯨꯍꯝꯃꯗ ꯊꯣꯜꯂꯤꯕ? ꯈꯥꯟꯗꯥꯟꯒꯤ ꯊꯣꯟꯅꯔꯝꯂꯤꯕ ꯃꯤꯡꯁꯤꯡ ꯑꯁꯤꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ꯫ ꯑꯕꯗꯨꯜ ꯃꯨꯠꯇꯂꯤꯕꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯑꯩꯅ ꯄꯥꯝꯂꯤꯕꯁꯤ ꯑꯁꯃꯥꯟꯗꯁꯨ ꯃꯥꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯄ, ꯑꯗꯨꯒ ꯖꯃꯤꯟꯗꯁꯨ ꯐꯣꯡꯗꯣꯛꯄ, ꯃꯄꯨ ꯃꯍꯥꯛꯅꯁꯨ ꯅꯨꯡꯁꯤꯕꯤꯕ, ꯑꯗꯨꯒ ꯈꯤꯂꯥꯐꯠꯅꯁꯨ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯕꯗꯨꯜ ꯃꯨꯠꯇꯂꯤꯕꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯐꯥꯎꯖꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯝꯃꯤ꯫ ꯀꯨꯔꯦꯁꯀꯤ ꯑꯋꯥꯡꯕ ꯈꯥꯟꯗꯥꯟꯒꯤ ꯅꯨꯄꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡꯕꯨ ꯃꯁꯥꯒꯤ ꯈꯣꯝ ꯄꯤꯊꯛꯂꯝꯗꯦ꯫ ꯈꯨꯡꯒꯪꯗꯒꯤ ꯅꯨꯄꯤꯁꯤꯡ ꯄꯨꯜꯂꯞ ꯄꯨꯜꯂꯞ ꯂꯥꯛꯂꯝꯃꯤ, ꯃꯈꯣꯏꯅ ꯑꯉꯥꯡꯁꯤꯡꯕꯨ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯄꯨꯔꯝꯃꯤ, ꯃꯈꯣꯏꯕꯨ ꯈꯣꯝꯂꯥꯡ ꯄꯤꯊꯛꯂꯝꯃꯤ, ꯃꯈꯣꯏꯕꯨ ꯌꯣꯛꯂꯝꯃꯤ ꯑꯃꯁꯨꯡ ꯌꯦꯡꯁꯤꯜꯂꯝꯃꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯆꯥꯎꯔꯛꯂꯕ ꯃꯇꯨꯡ ꯑꯃꯨꯛꯀ ꯊꯤꯟꯗꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯉꯥꯡ ꯑꯃ ꯑꯃꯨꯛ ꯄꯨꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯃꯁꯤꯅ ꯑꯉꯥꯡꯁꯤꯡꯒꯤ ꯃꯁꯥ ꯃꯎ ꯐꯕ ꯑꯣꯏꯔꯝꯃꯤ꯫ ꯈꯨꯡꯒꯪꯒꯤ ꯅꯨꯄꯤꯁꯤꯡ ꯂꯥꯛꯄꯒꯤ ꯃꯇꯝ ꯂꯩꯔꯝꯃꯤ꯫ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯄꯣꯛꯄꯒꯤ ꯃꯇꯝ ꯑꯁꯤ ꯈꯨꯡꯒꯪꯒꯤ ꯅꯨꯄꯤꯁꯤꯡ ꯂꯥꯛꯄꯒꯤ ꯃꯇꯝꯗꯨ ꯑꯣꯏꯔꯝꯗꯦ꯫ ꯑꯕꯗꯨꯜꯂꯥꯍꯒꯤ ꯃꯌꯥꯝꯕ ꯑꯕꯨ ꯂꯍꯕ ꯀꯧꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯁꯣꯏꯕꯥ ꯀꯧꯕꯤ ꯃꯅꯥꯏ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠ 8ꯅꯤ ꯑꯃꯤꯅꯥꯅ ꯃꯆꯥꯕꯨ ꯈꯣꯝ ꯄꯤꯊꯛꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯈꯨꯡꯒꯪꯗꯒꯤ ꯅꯨꯄꯤꯁꯤꯡ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯃꯤꯅꯥꯅ ꯁꯣꯏꯕꯥꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯁꯣꯏꯕꯥꯅ ꯃꯇꯝ ꯈꯔ ꯈꯣꯝ ꯄꯤꯊꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯁꯥꯑꯗꯀꯤ ꯀꯥꯡꯂꯨꯞꯀꯤ ꯈꯣꯝ ꯄꯤꯊꯛꯄꯤ ꯅꯨꯄꯤꯁꯤꯡ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯌꯨꯝ ꯌꯨꯝꯁꯤꯡꯗ ꯆꯪꯂꯝꯃꯤ, ꯃꯆꯥ ꯆꯦꯟꯕꯤ ꯅꯨꯄꯤꯁꯤꯡꯗ ꯃꯈꯣꯏꯅ ꯃꯇꯦꯡ ꯇꯧꯖꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯃꯈꯣꯏꯅ ꯑꯄꯥꯝꯕ ꯈꯣꯝꯏꯟꯕꯤꯁꯤꯡꯗ ꯃꯆꯥꯁꯤꯡꯕꯨ ꯁꯤꯟꯅꯔꯝꯃꯤ꯫ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯑꯄꯥꯝ ꯑꯄꯥꯝꯕ ꯅꯨꯄꯤꯁꯤꯡ ꯈꯟꯈꯤꯔꯝꯃꯤ꯫ ꯈꯣꯝꯏꯟꯕꯤꯁꯤꯡꯅꯁꯨ ꯃꯈꯣꯏꯅ ꯄꯥꯝꯕ ꯑꯉꯥꯡꯁꯤꯡ ꯐꯪꯂꯝꯃꯤ꯫ ꯈꯣꯝꯏꯟꯕꯤꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯅꯨꯄꯤ ꯑꯃꯈꯛ ꯂꯦꯝꯍꯧꯏ꯫ ꯃꯍꯥꯛꯄꯨ ꯀꯅꯥ ꯑꯃꯠꯇꯅ ꯍꯪꯕꯤꯔꯝꯗꯦ, ꯃꯔꯝꯗꯤ ꯃꯍꯥꯛ ꯃꯁꯥ ꯈꯔ ꯄꯥꯕ ꯑꯃꯁꯨꯡ ꯁꯣꯟꯕ ꯑꯣꯏꯔꯝꯃꯤ꯫ ꯂꯥꯏꯔꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯑꯋꯥꯕ ꯑꯣꯏꯔꯕ ꯑꯕꯨ ꯖꯥꯋꯦꯕꯀꯤ ꯃꯆꯥꯅꯨꯄꯤ ꯍꯥꯂꯤꯃꯥ ꯑꯣꯏꯔꯝꯃꯤ꯫ ꯑꯉꯥꯡꯁꯨ ꯑꯃꯈꯛꯇꯃꯛ ꯂꯦꯝꯂꯝꯃꯤ꯫ ꯂꯥꯛꯂꯝꯂꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅꯁꯨ ꯃꯍꯥꯛꯄꯨ ꯌꯦꯡꯂꯝꯂꯒ ꯊꯥꯞꯇꯣꯛꯈꯤꯔꯝꯃꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯃꯍꯥꯛꯄꯨ ꯂꯧꯕ ꯄꯥꯝꯂꯝꯗꯦ꯫ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯑꯇꯩ ꯑꯇꯣꯞꯄ ꯑꯃꯠꯇ ꯅꯠꯇꯦ, ꯑꯕꯗꯨꯜꯂꯥꯍꯒꯤ ꯃꯆꯥ ꯃꯨꯍꯝꯃꯗꯅꯤ꯫ ꯈꯣꯝꯏꯟꯕꯤꯁꯤꯡꯅ ꯃꯥꯕꯨ ꯄꯥꯝꯗꯕꯒꯤ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯈꯪꯂꯝꯃꯤ ꯑꯉꯥꯡ ꯑꯁꯤ ꯃꯄꯥ ꯂꯩꯈꯤꯗ꯭ꯔꯦ, ꯃꯄꯥ ꯂꯩꯇ꯭ꯔꯕ ꯑꯉꯥꯡꯅꯤ꯫ ꯃꯈꯣꯏꯅ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗ ꯃꯃꯥꯏ ꯑꯣꯟꯁꯤꯜꯂꯝꯗꯦ, ꯃꯍꯥꯛꯄꯨ ꯈꯣꯝ ꯄꯤꯊꯛꯄꯕꯨ ꯑꯇꯣꯟꯕꯅꯤ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯈꯣꯝ ꯄꯤꯊꯛꯄꯗꯤ ꯁꯣꯛꯅꯕ ꯌꯥꯗꯕꯒꯨꯝ ꯈꯟꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯍꯥꯏꯔꯝꯃꯤ, ꯌꯇꯤꯝ ꯑꯁꯤꯕꯨ ꯂꯧꯔꯨꯔꯒ ꯀꯔꯤꯕꯨ ꯇꯧꯒꯅꯤ? ꯃꯍꯥꯛꯀꯤ ꯗꯥꯗꯥꯅ ꯀꯔꯤꯕꯨ ꯄꯤꯒꯗꯧꯔꯤꯕ? ꯃꯃꯥꯗꯒꯤꯁꯨ ꯀꯔꯤꯕꯨ ꯐꯪꯒꯅꯤ? ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯍꯟꯕꯒꯤ ꯃꯇꯝ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯆꯠꯄ ꯍꯧꯅꯕ ꯊꯧꯔꯥꯡꯂꯝꯃꯤ꯫
ꯃꯈꯣꯏ ꯈꯨꯗꯤꯡꯃꯛ ꯍꯔꯥꯎꯔꯝꯃꯤ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯑꯉꯥꯡ ꯐꯪꯖꯔꯝꯃꯤ ꯍꯂꯤꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯃꯍꯥꯛꯀ ꯂꯣꯏꯅꯔꯝꯃꯤ ꯍꯂꯤꯃꯥꯅ ꯍꯥꯏꯔꯝꯃꯤ ꯑꯩꯗꯤ ꯏꯀꯥꯏꯕ ꯄꯣꯛꯂꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯁꯤꯡꯗꯤ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯑꯉꯥꯡ ꯐꯪꯈ꯭ꯔꯦ ꯑꯩ ꯏꯇꯣꯝꯇ ꯈꯨꯠ ꯍꯥꯡꯍꯧꯔꯦ ꯑꯩ ꯈꯨꯠ ꯍꯥꯡꯅ ꯆꯠꯄꯒꯤ ꯃꯍꯨꯠꯇ ꯌꯇꯤꯝ ꯑꯁꯤꯕꯨ ꯄꯨꯔꯒ ꯆꯠꯂꯒꯅꯤ ꯍꯂꯤꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯛꯂꯝꯃꯤ ꯆꯠꯂꯨ ꯄꯨꯔꯛꯎ ꯀꯔꯤꯕꯨ ꯀꯥꯏꯕꯒꯦ ꯀꯅꯥꯅ ꯈꯪꯒꯅꯤ ꯑꯂꯥꯍꯅ ꯃꯁꯤꯗ ꯕꯔꯀꯠ ꯊꯝꯂꯝꯕꯁꯨ ꯌꯥꯏ ꯍꯂꯤꯃꯥꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯂꯧꯅꯕ ꯑꯃꯤꯅꯥꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯂꯝꯃꯤ ꯑꯃꯤꯅꯥ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯆꯥꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯍꯪꯕꯤꯗꯕ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯗꯨꯅ ꯂꯩꯔꯝꯃꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯆꯥꯁꯤꯡ ꯂꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏꯒꯤ ꯃꯆꯦꯠ ꯑꯗꯨ ꯂꯧꯕ ꯄꯥꯝꯈꯤꯗꯦ ꯍꯂꯤꯃꯥꯅ ꯃꯥꯒꯤ ꯃꯆꯥꯕꯨ ꯂꯧꯒꯦ ꯍꯥꯏꯔꯛꯄꯗ ꯑꯃꯤꯅꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯝꯃꯤ ꯍꯂꯤꯃꯥꯅ ꯃꯨꯍꯝꯃꯗꯄꯨ ꯅꯨꯡꯁꯤꯅ ꯁꯨꯛꯀꯣꯟ ꯀꯣꯟꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯈꯣꯝꯖꯤꯟꯕꯨ ꯃꯨꯍꯝꯃꯗꯀꯤ ꯃꯆꯤꯟꯗ ꯍꯥꯞꯂꯝꯃꯤ ꯃꯨꯍꯝꯃꯗꯅ ꯍꯂꯤꯃꯥꯒꯤ ꯈꯣꯝꯖꯤꯟꯕꯨ ꯍꯦꯛ ꯎꯝꯈꯤꯕꯒ ꯍꯂꯤꯃꯥ ꯄꯨꯡꯉꯛꯂꯝꯃꯤ ꯍꯂꯤꯃꯥꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯃꯍꯥꯛꯀꯤ ꯈꯣꯝꯊꯣꯛ ꯏꯈꯪ ꯈꯪꯍꯧꯗꯅ ꯈꯪꯍꯦꯟ ꯍꯦꯟꯒꯠꯂꯛꯂꯝꯃꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯈꯣꯝꯂꯥꯡꯗꯨ ꯄꯨꯡꯊꯟ ꯊꯟꯈꯤꯔꯝꯃꯤ ꯑꯉꯥꯡ ꯑꯗꯨꯅ ꯈꯣꯝ ꯊꯛꯂꯝꯃꯤ ꯊꯛꯅ ꯊꯛꯅ ꯃꯆꯤꯟꯗꯒꯤ ꯈꯣꯝ ꯆꯦꯟꯊꯔꯛꯂꯝꯃꯤ ꯃꯨꯍꯝꯃꯗ ꯃꯄꯨꯛ ꯊꯟꯅ ꯊꯛꯂꯕ ꯃꯇꯨꯡ ꯍꯂꯤꯃꯥꯒꯤ ꯃꯆꯥꯅꯁꯨ ꯃꯄꯨꯛ ꯄꯦꯟꯅ ꯊꯛꯆꯔꯝꯃꯤ ꯃꯃꯥꯡꯗ ꯍꯂꯤꯃꯥꯒꯤ ꯃꯆꯥꯅ ꯀꯩꯗꯧꯉꯩꯗꯁꯨ ꯑꯁꯨꯝꯅ ꯃꯄꯨꯛ ꯊꯟꯅ ꯊꯛꯄ ꯑꯃꯨꯛ ꯐꯥꯎꯕ ꯐꯪꯈꯤꯗ꯭ꯔꯤ ꯈꯣꯝꯗꯤ ꯊꯛꯏ ꯃꯄꯨꯛꯇꯤ ꯊꯟꯗꯅ ꯈꯣꯝꯖꯤꯟ ꯈꯛꯇ ꯆꯤꯡꯗꯨꯅ ꯂꯩꯈꯤꯕꯇꯅꯤ ꯍꯂꯤꯃꯥꯒꯤ ꯎꯠ ꯑꯃꯣꯝ ꯑꯃ ꯂꯩꯔꯝꯃꯤ ꯃꯁꯥ ꯏꯄꯥ ꯄꯥꯕ ꯌꯦꯡꯕꯗ ꯁꯤꯒꯗꯧꯔꯕ ꯃꯥꯟꯕ ꯃꯈꯣꯏꯅ ꯑꯔꯥꯝ ꯈꯧꯔꯥꯡꯂꯛꯄꯗ ꯍꯂꯤꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯎꯠ ꯑꯗꯨꯒꯤ ꯎꯠꯈꯣꯝ ꯁꯨꯝꯅꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯎꯠꯀꯤ ꯈꯣꯝꯂꯥꯡ ꯑꯗꯨ ꯄꯨꯡꯀꯪ ꯀꯪꯈꯤꯕꯅ ꯎꯠꯈꯣꯝ ꯐꯪꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯗꯨ ꯃꯇꯝ ꯑꯗꯨꯗꯗꯤ ꯎꯠ ꯑꯗꯨꯒꯤ ꯈꯣꯝꯂꯥꯡ ꯑꯗꯨ ꯄꯨꯝꯊꯟ ꯊꯜꯂꯝꯃꯤ ꯎꯠ ꯑꯗꯨꯒꯤ ꯈꯣꯝꯖꯤꯟꯗꯒꯤ ꯈꯣꯝ ꯇꯞ ꯇꯞ ꯇꯥꯔꯛꯂꯝꯃꯤ ꯍꯂꯤꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅꯁꯨ ꯃꯄꯨꯛ ꯊꯟꯅ ꯊꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯍꯂꯤꯃꯥꯅꯁꯨ ꯃꯄꯨꯛ ꯊꯟꯅ ꯊꯛꯆꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯄꯨꯛ ꯊꯟꯅ ꯊꯛꯄ ꯐꯪꯖꯔꯝꯃꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯇꯨꯝꯍꯜꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯇꯨꯝꯊꯈꯤꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯈꯤꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯌꯨꯛ ꯀꯔꯝꯅ ꯅꯣꯡꯉꯥꯟꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯂꯝꯗꯦ ꯅꯣꯡꯉꯥꯜꯂꯦ ꯃꯄꯨꯔꯣꯏꯕꯅ ꯍꯂꯤꯃꯥꯗ ꯍꯥꯏꯔꯝꯃꯤ ꯍꯂꯤꯃꯥ ꯀꯔꯤ ꯈꯜꯂꯤ ꯅꯪ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯕꯔꯀꯠ ꯂꯩꯔꯕ ꯑꯉꯥꯡ ꯑꯃ ꯐꯪꯂꯦꯗꯅ ꯍꯂꯤꯃꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯄꯨ ꯃꯍꯥꯛꯀꯤ ꯊꯧꯖꯥꯜꯅꯤ ꯈꯨꯡꯒꯪꯗꯒꯤ ꯂꯥꯛꯈꯤꯕ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛ ꯍꯟꯕꯒꯤ ꯃꯇꯝ ꯌꯧꯔꯛꯂꯝꯃꯤ ꯍꯂꯤꯃꯥꯅ ꯇꯣꯡꯂꯤꯕ ꯒꯙꯥ ꯑꯗꯨ ꯃꯌꯥꯝꯗꯒꯤ ꯍꯦꯟꯒꯠꯂꯛꯂꯝꯃꯤ ꯍꯂꯤꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯕꯨ ꯖꯨꯌꯦꯕꯀꯤ ꯃꯆꯥꯅꯨꯄꯤ ꯅꯪꯕꯨ ꯉꯥꯏꯍꯥꯛꯇꯗꯤ ꯉꯥꯏꯈꯣꯅꯦ ꯑꯩꯈꯣꯏꯁꯨ ꯂꯥꯛꯈꯤꯒꯦꯅꯦ ꯅꯪꯅ ꯇꯣꯡꯂꯤꯕ ꯒꯙꯥ ꯑꯁꯤ ꯅꯪꯅ ꯂꯥꯛꯄꯗ ꯇꯣꯡꯂꯛꯄ ꯒꯙꯥ ꯑꯃꯣꯝ ꯑꯗꯨ ꯅꯠꯇ꯭ꯔꯣ ꯂꯥꯛꯄꯗꯗꯤ ꯈꯔ ꯆꯠ ꯈꯔ ꯂꯦꯞ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯕꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯗꯇ ꯂꯩꯍꯧꯕ ꯅꯠꯇ꯭ꯔꯣ ꯍꯂꯤꯃꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯄꯨ ꯃꯍꯥꯛꯀꯤ ꯊꯧꯖꯥꯜꯗꯒꯤ ꯃꯗꯨꯒꯤ ꯒꯙꯥ ꯑꯃꯣꯝ ꯑꯗꯨꯅꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯍꯪꯂꯛꯂꯝꯃꯤ ꯑꯁꯨꯛ ꯇꯞꯅ ꯇꯟꯗꯦ ꯃꯟꯗꯦ ꯆꯠꯂꯝꯕ ꯅꯪꯒꯤ ꯒꯙꯥ ꯑꯃꯣꯝ ꯑꯁꯤ ꯀꯔꯝꯅ ꯃꯁꯥ ꯈꯤꯡ ꯈꯤꯡ ꯂꯥꯎꯅ ꯆꯠꯂꯛꯂꯤꯕꯅꯣ ꯃꯁꯤꯗꯤ ꯑꯉꯛꯄ ꯑꯃꯅꯤ